mayambu ahanbamagtada channel asigi maikaidagi taramna oksari ngasi aina mayamgidamak yumthak aduda hairiba wari adugi episode 2 amuk puduna laksari episode 1 tadriba singna wari bab tanabagi damak episode 1 hana soidina tabiyu link description dapsaramgi aina wari si izaba matamda soikilan khiba yawrabasu mayamna ngakpiu haijari aduga aina wari si izaba matamda kanamataga mari leinajadi pumnamak aigi wakhaldagi sagatlaga izaba ngaktani mayamgidamak leizare yumthak aduda episode 2 punsibadu bathroom da iru luzari masindasu isai ama ngangli thamuida thamjaba nungsigi saktamse lamlanba kanagi mafamda uhanningsde mahakna isai adu nganglingaida thongdu kanagumba amana hanglaga sanglakpagi makhon tai adubu mahak karisu khanjilluba taude sur oiraboi khandoi thongdu amuk thing amuk hang toropadu surdu yamna kanna laurei punsibana atomba karino thongdubu sanari dubu nangbu thauga amata leijadrabo nupidi koini khangi aduga wakaldudi angang nene ha punsibana adumna hairakpaduda thong sanara madu lepkhri punsiba irujaba loiraduna tawel ama setlaga tholai phadiduda masamdu taithok taithuklaga tholai punsibana masi angangse chatkraba maleni pakhang pharasiu phawba angangi makok selina taurise punsibadu dress sesinba loiraduna surgi kada mustanglei mahana sanglakpadadi surdu tumlaga leiramli punsibana atomba yare hagollo tausinarunu ko hagollo yam thuna surdu mamit uiri uiri tauraga hairi karino taso ngasaidagi tumliba ibu tausinarunu ko hairisibo ai ngakte tumkhige punsibana kaya mana ngalino yengun he taurise thengin he nangbu numit su tadure surna hoi tasau hagotlage punsiba su thokre ma ke kada amuk sanglakpadadi punsibadu pungak ngakre maramdi surdu punsibagi phamungda lairik ama pairaga phamdun leiramli punsibana yamna ngakna hairi atomba nangbu hojikta somda tumhoudaine surna karino tasau nangbu ngawrabo masi hairaga surdu mayamagi study table da mamaidu onthoklaga phamkhre punsibadi tawriba mayamadu mamanga sap manakri punsibana karino nangna amuk ai table da phamlaga leiriduna surna yam tamthiraba khonjel lamada khumlei nang aisi yama lehending da braha nakhoi gi imungse tumna aina hato ura aigi yumda nakhoi leiraga aibu usittaba masi hairga mamaidu leithoroklaga punsibada khani yenglei punsibadi tawriba matodu da kibana masadu karino ma tawkhri surgi mamaidu mamit namasu yaudi masilduna igi i ngaktani tawrumliba mawong adu ubada punsiba yamna kanna laurai ima laurokliba adu taibang phawna lauroklamli sur mayambana laurokliba du tabada mage kadagi parap mayamgi katamna sensilai surna tasau kaidorage adu kanna lauridubu tasau tabro ina kawrisibu mamai sisu humang ngakta ngaire tawrise punsibadu hawgulaklaga manaw nupada yenglei aduga hairi nang kanano aigi naw nipa sariba karigino surdu yamna ngakna karino taso punsibadu maakna ngasai ukhriba mayamadu mangni haiba hojikti khangli punsibana as aidi onthokpa mangama mangluredana surna tasau mai ta thokpiruro masau binasu salol hobani punsibana hoi hairamlaga masu bathroom da mai taba sangkhri mai taba loiraduna thorotlaga makhada kumtharakli memsa masa ani na kumtharakpadu uraduna memsa na hairi lao ima sa haibiraklage memsa du masa ani gi sa haibiraga table mathak adu da thamlari punsibaga surgesu sa thakli surna masaube tasau singa sai ima haina kana laura ine aina ngai haktang di pakhat pasidi memsana ibungo chauba karino nanauna hairiba sibu aidi gyan kamata tadrene punsibana ima manglakna bainida khutse thabakta thamlaga tumbainida aisu bab oirudaba aduginida memsana haima karigi thabakta nakhuttu thamlibano phattene phare matungdadi thamluranu punsibana hoima kari warino noinama nasana sanaribaduna ranjana na phat chanatlaga hairakpani surna ima tasau se manglakna bainida ranjana na haima
ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯃꯦꯝꯆꯥꯅ ꯃꯥ ꯃꯈꯨꯠꯁꯦ ꯃꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯂꯨꯔꯦꯌꯦ ꯑꯗꯨꯅꯅꯤ ꯔꯟꯖꯅꯥꯅ ꯍꯩꯃꯥ ꯑꯆꯧꯕ ꯅꯪꯁꯨꯕ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯖꯤꯠꯀ ꯁꯅꯥꯍꯜꯒꯁꯨ ꯊꯕꯛ ꯍꯜꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯍꯜꯗꯤ ꯏꯟꯁꯥꯡ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯟꯖꯅꯥꯒ ꯃꯦꯝꯆꯥꯒꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯔꯟꯖꯅꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯂꯥꯏꯗꯨꯛꯁꯨ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯦꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯔꯟꯖꯅꯥꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯦꯝꯆꯥꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯂꯩꯔꯤ ꯆꯥꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯤ ꯖꯤꯠꯇꯨ ꯔꯟꯖꯅꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯆꯪꯂꯛꯏ ꯖꯤꯠꯅ ꯔꯟꯖꯅꯥ ꯔꯟꯖꯅꯥ ꯑꯣ ꯔꯟꯖꯅꯥ ꯃꯦꯝꯆꯥꯅ ꯖꯤꯠ ꯔꯟꯖꯅꯥꯗꯨ ꯂꯩꯇꯦꯅꯦ ꯆꯥꯛꯈꯨꯝꯗꯗꯤ ꯅꯈꯣꯏꯒꯤ ꯀꯥꯗ ꯂꯩꯍꯧꯗ꯭ꯔꯣ ꯖꯤꯠꯅ ꯂꯩꯇꯦ ꯏꯇꯩꯃ ꯉꯁꯥꯏꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯅꯤ ꯃꯦꯝꯆꯥꯅ ꯃꯊꯛꯇ ꯀꯥ ꯂꯩꯔꯝꯗꯨꯔꯤ ꯖꯥꯠꯂꯅꯦ ꯏꯕꯨꯡꯉꯣꯗ ꯂꯩꯕ꯭ꯔꯥꯅ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯗꯅ ꯖꯤꯠꯇꯨ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯖꯤꯠꯅ ꯄꯨꯟꯁꯤꯕ ꯃꯊꯛꯇ ꯀꯥ ꯅꯈꯣꯏꯒꯤ ꯅꯗꯣꯝꯆꯥ ꯂꯥꯛꯈꯤꯕ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯂꯥꯛꯇꯤꯌꯦ ꯁꯨꯔꯒꯤ ꯀꯥꯗꯒ ꯂꯩꯖꯥꯠꯂꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ ꯄꯨꯟꯁꯤꯕꯗꯨ ꯁꯨꯔꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯄꯨꯟꯁꯤꯕꯅ ꯑꯇꯣꯝꯕ ꯏꯟꯗꯣꯝꯆꯥꯒ ꯂꯥꯛꯂꯝꯕ꯭ꯔꯣ ꯁꯨꯔꯅ ꯂꯥꯛꯇꯤꯌꯦ ꯇꯥꯆꯧ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯇꯦꯌꯦ ꯕꯥꯖꯤꯠ ꯖꯤꯠꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯣ ꯂꯥꯛꯇ꯭ꯔꯗꯤ ꯊꯝꯃꯣ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯕꯥꯖꯤꯠ ꯐꯣꯟꯁꯨ ꯊꯝꯈ꯭ꯔꯤ ꯖꯤꯠꯅ ꯏꯇꯩꯃ ꯂꯥꯛꯈꯤꯗꯦ ꯍꯥꯏꯅꯦ ꯃꯦꯝꯆꯥꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯂꯩꯔꯝꯗꯣꯔꯤꯁꯤꯕꯣ ꯅꯪꯕꯨ ꯀꯥꯗ ꯑꯃꯨꯛꯇꯗꯤ ꯐꯖꯅ ꯌꯦꯡꯂꯨꯆꯣꯗꯥ ꯖꯤꯠꯇꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯩ ꯍꯟꯗꯛꯇꯤ ꯔꯟꯖꯅꯥ ꯑꯗꯨ ꯀꯥꯗꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯃꯁꯥ ꯃꯎꯒꯥꯗꯨ ꯊꯀꯠꯇꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯤꯠꯇꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯇꯩꯃ ꯔꯟꯖꯅꯥꯗꯣ ꯀꯥꯗ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯃꯦꯝꯆꯥꯁꯨ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯂꯝꯂꯒ ꯔꯟꯖꯅꯥ ꯈꯣꯏꯒꯤ ꯀꯥꯗ ꯖꯤꯠꯀ ꯂꯥꯛꯃꯤꯟꯅꯔꯤ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯔꯟꯖꯅꯥꯗꯨ ꯑꯃꯨꯛ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯤ ꯖꯤꯠꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯅ ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯦꯝꯆꯥꯅ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯅꯦ ꯅꯈꯣꯏꯕꯣ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯈꯣ ꯖꯤꯠꯅ ꯍꯣꯏ ꯏꯇꯩꯃ ꯖꯤꯠꯅ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯅ ꯍꯦꯜꯂꯣ ꯕꯥꯖꯤꯠ ꯖꯤꯠꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ ꯅꯟꯗꯣꯝꯆꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯕꯥꯖꯤꯠ ꯄꯨꯟꯁꯤꯕꯅ ꯍꯥꯏꯗꯨꯅ ꯁꯨꯔꯁꯨ ꯄꯥꯎꯗꯨ ꯈꯪꯂꯤ ꯃꯈꯣꯏꯅꯤꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯁꯨꯔꯅ ꯕꯥꯖꯤꯠ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯃꯦꯝꯆꯥꯅ ꯑꯣ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯔꯤꯉꯩꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯖꯤꯠꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯈꯪꯄ꯭ꯔꯦꯠ ꯈꯪꯉꯤ ꯖꯤꯠꯇꯨ ꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯥꯡꯕ ꯉꯝꯗ꯭ꯔꯤ ꯉꯝꯂꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯆꯪꯂꯒ ꯊꯣꯡꯗꯨ ꯀꯟꯅ ꯏꯜꯂꯤ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯍꯥꯡꯂꯛꯏ ꯁꯅꯥꯍꯜ ꯒꯦꯠ ꯍꯥꯡꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯨ ꯃꯆꯤ ꯑꯃꯗ ꯈꯥꯝꯂꯒ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗ ꯃꯃꯥꯏꯗꯨ ꯑꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯏ ꯃꯥꯡꯒꯣꯟꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯃꯨ ꯃꯨꯅ ꯂꯩꯕꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯏ ꯃꯥꯡꯒꯣꯟꯒꯤ ꯃꯩꯗꯨ ꯐꯠ ꯊꯥꯜꯂꯤ ꯑꯗꯨꯒ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯔꯟꯖꯅꯥꯅ ꯇꯥꯁꯤꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯝꯂꯤ ꯁꯅꯥꯍꯜ ꯇꯞꯅ ꯆꯪꯂꯛꯂꯒ ꯁꯅꯥꯍꯜꯅ ꯔꯟꯖꯅꯥ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯔꯟꯖꯅꯥꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯂꯩ ꯁꯅꯥꯍꯜꯅ ꯑꯃꯨꯛꯁꯨ ꯔꯟꯖꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯔꯟꯖꯅꯥ ꯃꯃꯥꯏꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯁꯅꯥꯍꯜꯗꯨ ꯈꯪꯄ꯭ꯔꯦꯠ ꯍꯦꯛ ꯈꯪꯉꯤ ꯔꯟꯖꯅꯥꯅ ꯁꯅꯥꯍꯜꯒꯤ ꯃꯈꯧꯔꯤꯗꯨ ꯇꯥꯞ ꯂꯥꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯊꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯌꯨꯝ ꯃꯗꯨ ꯍꯥꯏꯔꯒ ꯃꯦꯠꯂꯝꯂꯤꯕ ꯁꯅꯥꯍꯜꯒꯤ ꯃꯈꯧꯔꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯃꯦꯠꯂꯛꯏ ꯃꯦꯝꯆꯥ ꯈꯣꯏꯁꯨ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯄꯥꯜꯗ ꯄꯨꯂꯞ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥꯅ ꯀꯟꯅ ꯔꯟꯖꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯊꯥꯗꯣꯛꯎꯅꯦ ꯖꯤꯠ ꯔꯟꯖꯅꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨ ꯂꯥꯛꯑꯣ ꯖꯤꯠꯁꯨ ꯄꯔꯞ ꯆꯦꯟꯁꯤꯜꯂꯒ ꯔꯟꯖꯅꯥ ꯑꯗꯨ ꯆꯤꯡꯊꯣꯛꯏ ꯔꯟꯖꯅꯥꯅ ꯑꯃꯨꯛ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯟꯖꯅꯥ ꯑꯗꯨ ꯂꯦꯛꯊꯈ꯭ꯔꯤ ꯖꯤꯠꯅ ꯄꯝꯈꯠꯄꯤꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯔꯛꯂꯒ ꯐꯃꯨꯡꯗ ꯄꯣꯊꯥꯍꯟꯈ꯭ꯔꯤ ꯃꯦꯝꯆꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯆꯠꯈ꯭ꯔꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ
ꯁꯅꯥꯍꯜꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯆꯥꯛ ꯏꯁꯤꯡꯗꯨꯕꯨ ꯊꯤꯕ ꯂꯣꯏꯔꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯍꯣꯏ ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯀꯧꯊꯕꯤꯔꯛꯎ ꯑꯗꯨꯒ ꯖꯤꯠꯁꯨ ꯀꯧꯕꯤꯔꯛꯎ ꯁꯅꯥꯍꯜꯅ ꯀꯧꯊꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯂꯩꯔꯔꯤ ꯆꯥꯛꯁꯨ ꯆꯥꯕ ꯍꯧꯅꯔꯤ ꯃꯦꯝꯆꯥꯅ ꯔꯟꯖꯅꯥꯗꯨꯕꯨ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯣ ꯖꯤꯠꯅ ꯍꯣꯏ ꯏꯇꯩꯃ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯍꯧꯔꯤ ꯄꯣꯞ ꯇꯥꯅ ꯇꯨꯝꯍꯧꯔꯤꯗ ꯃꯦꯝꯆꯥꯅ ꯌꯨꯝꯁꯦ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯍꯟꯁꯤꯕ ꯁꯅꯥꯍꯜꯅ ꯍꯣꯏ ꯌꯦꯡꯂꯁꯤ ꯈꯣꯡꯖꯣꯝꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯄꯣꯏꯔꯩ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯃꯤꯡꯁꯨ ꯌꯥꯝꯅ ꯆꯠꯂꯤ ꯍꯥꯏ ꯖꯤꯠꯅ ꯑꯩꯁꯨ ꯇꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯇꯥꯆꯧ ꯁꯨꯔꯅ ꯃꯕꯣꯛ ꯉꯁꯤꯗꯤ ꯈꯨꯖꯨ ꯂꯨꯈꯥꯝ ꯊꯥꯔꯒ ꯇꯨꯝꯃꯁꯤ ꯃꯦꯝꯆꯥꯅ ꯍꯣꯏ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯉꯁꯥꯏ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯅꯍꯥꯜ ꯑꯩꯅ ꯃꯪꯂꯥꯛꯅꯕꯗ ꯑꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯁꯅꯥꯍꯜꯅ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯃꯥꯏꯕꯁꯦ ꯌꯦꯡꯂꯕ ꯇꯨꯡꯗ ꯈꯔ ꯇꯞꯅ ꯊꯤꯒꯠꯂꯁꯤ ꯆꯥꯛꯁꯨ ꯋꯥꯔꯤ ꯁꯥꯗꯅ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯦꯝꯆꯥꯗꯤ ꯀꯣꯜꯂꯤꯛ ꯀꯔꯤ ꯂꯣꯏꯁꯤꯜꯍꯧꯔꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯅꯕ ꯇꯧꯔꯤ ꯌꯨꯝꯗꯨ ꯃꯁꯤꯟ ꯊꯨꯡꯅ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯝꯂꯝꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯒꯤ ꯑꯗꯨꯋꯥꯏꯅꯤ ꯔꯟꯖꯅꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯃꯊꯟꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯑꯃ ꯉꯪꯂꯤ ꯉꯥꯏꯍꯥꯛ ꯖꯒꯣꯏꯗꯨ ꯁꯥꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯁꯨꯔꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯁꯨꯔ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯁꯨꯔ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯁꯨꯔ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯅꯥꯅꯣꯅꯤ ꯍꯧꯖꯤꯛꯇ ꯊꯣꯡ ꯊꯤꯜꯂꯛꯏꯗꯨꯕꯨ ꯁꯨꯔꯗꯨ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯀꯅꯥꯅꯕꯨ ꯀꯤꯕ ꯐꯥꯎꯔꯣꯏ ꯁꯨꯔ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯞꯅ ꯆꯪꯂꯛꯂꯒ ꯍꯤꯞꯊꯩ ꯃꯪꯒ ꯇꯥꯏꯕꯪꯒ ꯐꯥꯎꯅꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯍꯟꯗꯛꯀꯁꯨ ꯊꯣꯡ ꯑꯗꯨ ꯒꯝ ꯊꯤꯜꯂꯛꯏ ꯁꯨꯔ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯄꯗꯨꯗ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯏ ꯈꯟꯈ꯭ꯔꯤ ꯍꯟꯗꯛꯇꯤ ꯁꯨꯔꯗꯨ ꯆꯩꯔꯩ ꯍꯩ ꯀꯅꯥꯅꯣ ꯃꯤꯉꯣꯟꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤꯗꯣ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕ꯭ꯔꯣ ꯍꯥ ꯁꯨꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯂꯦꯞꯈ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯤ ꯁꯨꯔ ꯃꯥꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯒꯤ ꯃꯈꯨꯠ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯁꯨꯔ ꯈꯪꯄ꯭ꯔꯦꯠ ꯈꯪꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯇꯟꯖꯥꯗꯨꯗ ꯃꯩꯗꯨ ꯑꯃꯨꯛ ꯐꯠ ꯂꯥꯛꯏ ꯃꯍꯥꯛꯅ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯈꯥꯗ ꯃꯤ ꯑꯃ ꯀꯨꯝꯈꯤꯕꯒꯤ ꯃꯑꯣꯡ ꯃꯁꯠ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯤ ꯁꯨꯔꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯀꯧꯏ ꯑꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯁꯨꯔꯁꯨ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯇꯥꯆꯧ ꯅꯪꯅ ꯑꯣꯏꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯁꯦ ꯄꯨꯟꯁꯤꯕꯅ ꯀꯔꯤꯅꯣ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯁꯨꯔꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯊꯤꯟꯕ ꯇꯧꯔꯝꯂꯒ ꯍꯧꯖꯤꯛꯇ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯗꯅ ꯃꯩꯒ ꯑꯃꯨꯛ ꯃꯨꯊꯠꯂꯤꯕꯅꯤꯅꯦ ꯄꯨꯟꯁꯤꯕꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯂꯥꯎꯈꯤꯕꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤꯅꯦ ꯁꯨꯔꯅ ꯌꯥꯔꯦ ꯇꯥꯆꯧ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯛꯂꯅꯨ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯁꯨꯔꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯟꯈꯤ ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯂꯩꯍꯧꯏ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯔꯟꯖꯅꯥ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯁꯅꯥꯍꯜꯁꯨ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯛꯅꯥꯎꯗꯨ ꯍꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯃꯁꯝ ꯊꯥꯗꯣꯛꯂꯒ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯃꯤ ꯔꯟꯖꯅꯥꯗꯤ ꯑꯗꯨꯝ ꯖꯒꯣꯏ ꯑꯗꯨ ꯁꯥꯔꯤ ꯑꯗꯨꯝ ꯁꯥꯔꯝꯕꯗꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃ ꯆꯠꯄꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯕꯨꯛꯇꯨ ꯁꯦꯒꯥꯏꯔꯒ ꯃꯊꯤꯕꯣꯡꯗꯨ ꯆꯥꯊꯣꯛꯈ꯭ꯔꯤ ꯁꯅꯥꯍꯜ ꯃꯗꯨ ꯎꯕꯗ ꯇꯨꯀꯠꯆꯕꯅ ꯃꯁꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯆꯥꯕꯨ ꯍꯧꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯂꯕꯅꯤ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯦꯝꯆꯥꯗꯤ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤ ꯁꯅꯥꯍꯜ ꯊꯣꯡꯅꯥꯎꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯤ ꯔꯟꯖꯅꯥꯁꯨ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯑꯁꯣꯝꯗꯗꯤ ꯁꯅꯥꯍꯜ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯈꯨꯖꯤꯟꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯏ
ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯞꯂꯝꯕ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯐꯥꯎꯕ ꯌꯥꯎꯅ ꯁꯨꯞꯆꯤꯜꯂꯤ꯫ ꯁꯨꯝ ꯈꯣꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯁꯅꯥꯍꯜ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯗꯤ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯆꯥꯗꯤ ꯑꯗꯨꯃꯛ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤ꯫ ꯁꯅꯥꯍꯜ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯥꯗꯤ ꯊꯣꯡ ꯊꯤꯟꯈꯤꯕ ꯑꯁꯤ ꯇꯥꯗꯕ ꯖꯥꯠꯂꯥ? ꯑꯁꯨꯝ ꯊꯤꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯐꯦꯟ ꯑꯗꯨ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯎꯔꯨ ꯎꯔꯨ ꯎꯪꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯍꯜ ꯃꯁꯥꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯆꯤꯟꯗ ꯖꯒꯠꯀꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯣꯜꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯅꯥꯍꯜꯅ ꯃꯥꯏꯕ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯁꯨꯔꯒ ꯄꯨꯟꯁꯤꯕꯒꯁꯨ ꯂꯩꯔꯤ꯫ ꯁꯨꯔꯅ, "ꯃꯥꯕꯣꯛ, ꯇꯥꯆꯧꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯑꯩꯒꯤ ꯀꯥꯗ ꯊꯣꯡꯗꯣ ꯊꯤꯟꯗꯅ ꯁꯥꯟꯅꯔꯛꯏꯕ, ꯑꯗꯨꯒ ꯃꯩꯁꯨ ꯃꯨꯠꯊꯠꯂꯛꯏꯕꯅꯤꯅꯦ꯫ ꯑꯩꯅ ꯂꯥꯎꯕꯅꯤ, ꯑꯗꯨꯒ ꯃꯥꯅꯒ ꯑꯃꯨꯛ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕ." ꯄꯨꯟꯁꯤꯕꯅ, "ꯏꯃꯥ, ꯑꯇꯣꯝꯕꯁꯦ ꯉꯥꯎꯔꯕ ꯃꯥꯜꯂꯦ. ꯑꯁꯤ ꯋꯥꯁꯦ ꯉꯔꯥꯡꯁꯨꯅꯤꯅꯦ ꯍꯥꯏꯔꯛꯂꯤꯕ. ꯑꯩꯅꯗꯤ ꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯒ ꯃꯥꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯂꯤꯁꯦ." ꯃꯦꯝꯆꯥꯗꯤ ꯁꯨꯔꯅ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯤ꯫ ꯃꯦꯝꯆꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯄꯨꯟꯁꯤꯕ. ꯅꯄꯥꯒ ꯀꯀꯥꯒꯗꯣ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯨꯔꯣ." ꯄꯨꯟꯁꯤꯕꯅ, "ꯍꯣꯏ ꯏꯃꯥ." ꯄꯨꯟꯁꯤꯕꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯔꯟꯖꯅꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯔꯟꯖꯅꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤ, "ꯍꯩꯃꯥ, ꯔꯟꯖꯅꯥ, ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯪꯕꯨ? ꯑꯩꯗꯤ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅ ꯂꯩꯔꯤꯕꯅꯤ." ꯔꯟꯖꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯏꯆꯦ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯅꯥꯕꯗꯧꯅ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯨ?" ꯃꯦꯝꯆꯥꯗꯨ ꯋꯥ ꯈꯪꯂꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ, "ꯅꯪꯗꯤ ꯉꯔꯥꯡꯗꯣ ꯋꯥꯟꯊꯔꯛꯇꯅ ꯉꯔꯥꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤꯅꯦ." ꯁꯨꯔꯗꯤ ꯃꯕꯣꯛꯀꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯔꯟꯖꯅꯥꯅ, "ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯐꯔꯦꯁꯦ ꯏꯆꯦ, ꯑꯩꯗꯤ ꯆꯥꯛꯁꯨ ꯊꯣꯡꯕ ꯌꯥꯍꯧꯗ꯭ꯔꯦ, ꯀꯩꯗꯧꯔꯛꯎꯒꯦ?" ꯃꯦꯝꯆꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯛꯂꯒꯦ." ꯃꯦꯝꯆꯥꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯇꯦꯕꯜꯗ ꯊꯝꯂꯔꯤ꯫ ꯆꯥꯛꯁꯨ ꯆꯥꯕ ꯍꯧꯅꯔꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯖꯤꯠ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯤ꯫ ꯁꯅꯥꯍꯜꯅ ꯃꯥꯏꯕ ꯄꯣꯏꯔꯩꯒ ꯎꯅꯕ ꯆꯠꯈ꯭ꯔꯤ꯫ ꯃꯥꯏꯕ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗꯅꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯄꯤꯛꯇꯛ ꯇꯧꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯩꯔꯥ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯋꯥꯏꯔꯞꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯅꯥꯍꯜꯅ, "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" 3-4ꯔꯛ ꯀꯧꯏ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯃꯄꯥꯜꯗ ꯊꯣꯔꯛꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ ꯍꯥꯏꯔꯤ, "ꯀꯅꯥ ꯀꯔꯤ ꯍꯪꯕꯤꯕ?" ꯁꯅꯥꯍꯜꯅ, "ꯑꯣꯖꯥ ꯄꯣꯏꯔꯩꯕꯨ ꯂꯩꯕꯤꯕ꯭ꯔꯣ?" ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥꯗꯨꯅ, "ꯃꯥꯗꯤ ꯎꯁꯣꯞ ꯑꯃ ꯆꯠꯈꯤꯅꯦ, ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯗ, ꯃꯉꯣꯟꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯎ." ꯅꯨꯄꯥꯗꯨꯅ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯅꯥꯍꯜꯗꯨ ꯐꯝꯍꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ, "ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣꯀꯣ ꯃꯔꯨꯞ, ꯑꯩ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯖꯒꯦ." ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯅꯨꯄꯥꯗꯨꯅ, "ꯃꯔꯨꯞ ꯄꯥꯎ ꯐꯥꯎꯅꯔꯦ, ꯌꯧꯔꯛꯂꯦ ꯍꯥꯏ, ꯀꯔꯤ ꯇꯥꯟꯅꯕꯤꯒꯗꯕꯅꯣ ꯁꯣꯝꯒꯤꯁꯦ?" ꯁꯅꯥꯍꯜꯅ, "ꯑꯩꯒꯤꯁꯦ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯦ ꯃꯔꯨꯞ." ꯅꯨꯄꯥꯗꯨꯅ, "ꯃꯔꯨꯞꯇꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ?" ꯁꯅꯥꯍꯜꯅ, "ꯑꯩꯗꯤ ꯂꯝꯐꯦꯜꯗꯒꯤꯅꯤ, ꯂꯝꯐꯦꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯣꯡꯅꯥꯡ 2 ꯍꯧꯕ ꯃꯐꯝꯗꯣ ꯈꯪꯕꯤꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯅ, ꯈꯪꯉꯦ ꯈꯪꯉꯦ, ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯕꯅꯤ." ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯁꯅꯥꯍꯜꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ꯫ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯄꯣꯏꯔꯩꯁꯨ ꯍꯜꯂꯛꯂꯤ꯫ ꯁꯅꯥꯍꯜ ꯃꯥꯏꯕ ꯄꯣꯏꯔꯩꯗ ꯈꯨꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤ, "ꯑꯣꯖꯥꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ." ꯃꯥꯏꯕ ꯄꯣꯏꯔꯩꯅ, "ꯐꯝꯃꯨ ꯐꯝꯃꯨ, ꯑꯃꯨꯛꯇ ꯇꯞꯅ ꯁꯥꯁꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ, ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ." ꯁꯅꯥꯍꯜꯅ, "ꯍꯣꯏ ꯑꯣꯖꯥ." ꯃꯥꯏꯕ ꯄꯣꯏꯔꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯥꯏꯕ ꯄꯣꯏꯔꯩꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯁꯤ ꯍꯥꯏꯔꯛꯎ." ꯁꯅꯥꯍꯜꯅ, "ꯑꯣꯖꯥ, ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯜ ꯀꯧꯖꯩ." ꯁꯅꯥꯍꯜꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ꯫ ꯃꯥꯏꯕ ꯄꯣꯏꯔꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯥꯏꯕ ꯄꯣꯏꯔꯩꯅ, "ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯤ, ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯅꯈꯣꯏꯗ ꯌꯦꯠꯂꯤꯕꯁꯤ꯫ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯁꯤ, ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯒꯦꯗ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯔꯨꯅꯨ, ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯗꯨ ꯈꯣꯏꯔꯝ ꯊꯣꯛꯂꯁꯤ." ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯄꯣꯏꯔꯩꯅ ꯆꯦ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯏꯔꯒ ꯄꯤꯔꯛꯏ꯫ ꯁꯅꯥꯍꯜꯁꯨ ꯆꯦꯗꯨ ꯂꯧꯔꯒ, "ꯑꯣꯖꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ." ꯃꯁꯤ ꯍꯥꯏꯔꯒ ꯂꯨꯄꯥ 1,000 ꯄꯤꯔꯛꯏ꯫ ꯃꯥꯏꯕ ꯄꯣꯏꯔꯩꯅ, "ꯍꯩꯃꯥ, ꯌꯥꯝꯃꯜꯂꯤꯅꯦꯍꯦ." ꯁꯅꯥꯍꯜꯅ, "ꯑꯣꯖꯥ, ꯀꯥꯏꯗꯩ ꯌꯥꯝꯕꯅꯣꯗ, ꯃꯁꯤ ꯐꯥꯎꯕ ꯌꯥꯝꯗ꯭ꯔꯕꯅꯤ." ꯑꯣꯖꯥ ꯄꯣꯏꯔꯩꯅ, "ꯅꯪꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 100 ꯁꯤꯇꯪ ꯂꯧꯔꯒꯦ." ꯁꯅꯥꯍꯜꯁꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫
ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 4 ꯇꯥꯔꯝꯂꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯏꯄꯤꯁꯣꯗ 2 ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫